ꯃꯌꯥꯝ ꯃꯥꯏꯀꯩꯗꯗꯤ ꯅꯣꯡ ꯆꯨꯅꯔꯦ ꯑꯗꯨ ꯏꯁꯤꯡꯅ ꯀꯩꯅꯣ ꯇꯧꯔꯦ ꯅꯨꯡꯇꯤꯒꯤ ꯅꯣꯡ ꯆꯨꯏ ꯍꯥꯏꯅ ꯍꯥꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯅꯣꯡ ꯁꯨꯡꯆꯨ ꯆꯨꯗꯦ ꯍꯥꯏꯕ ꯉꯁꯤꯗꯤ ꯌꯦꯡꯉꯨ ꯃꯃꯤꯠꯇꯤ ꯈꯠꯂꯤ ꯉꯁꯥꯏꯗꯒꯤꯅꯤ ꯁꯦ ꯅꯣꯡ ꯆꯨꯗꯣꯔꯤ ꯍꯥꯏꯅ ꯅꯣꯡ ꯉꯥꯏꯕꯗ ꯑꯩꯈꯣꯏ ꯁꯤꯔꯦ ꯉꯁꯤ ꯌꯦꯡꯉꯨ ꯅꯣꯡꯉꯧꯕꯤꯅ ꯅꯣꯡ ꯉꯥꯏꯕ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯣꯔꯥꯔꯦꯟ ꯃꯊꯛꯇ ꯉꯁꯥꯏ ꯅꯨꯡꯊꯤꯟꯗꯒꯤꯅꯤ ꯑꯩꯈꯣꯏ ꯃꯊꯛꯇ ꯖꯦꯡꯈꯠ ꯂꯩꯔꯤꯁꯦ ꯁꯤ ꯁꯨꯝ ꯃꯃꯤꯠꯁꯦ ꯁꯨꯝ ꯈꯠꯅ ꯂꯩꯔꯦꯕ ꯏꯆꯨꯃꯛꯇꯤ ꯆꯨꯗꯦꯕ ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯂꯤ ꯅꯨꯡꯁꯤꯠ ꯁꯤꯠꯂꯗꯕꯨ ꯀꯗꯥꯏꯗ ꯅꯣꯡ ꯆꯨꯗꯣꯏꯅꯣ ꯁꯤ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯁꯤ ꯎꯔ ꯍꯔꯥꯎ ꯑꯃ ꯂꯩꯔꯤꯅꯤ ꯁꯤ ꯌꯦꯡꯉꯨ ꯅꯣꯡ ꯃꯃꯤꯠ ꯈꯜꯂꯛꯏꯍꯦ ꯅꯣꯡ ꯆꯨꯗꯣꯔꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯑꯩ ꯉꯁꯥꯏꯗꯒꯤ ꯍꯔꯥꯎꯔꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯅꯤꯁꯦ ꯁꯨꯡꯆꯨ ꯆꯨꯗꯦ ꯅꯣꯡꯁꯦ ꯀꯩꯗꯧꯔꯕ ꯈꯪꯗꯦ ꯑꯩꯈꯣꯏ ꯃꯥꯏꯀꯩꯁꯦ ꯀꯔꯝꯕ ꯑꯁꯣꯏꯕ ꯀꯔꯝꯕ ꯄꯥꯞ ꯆꯦꯜꯂꯕ ꯈꯪꯗꯦ ꯑꯩꯈꯣꯏ ꯁꯣꯟꯁꯦ ꯁꯤꯗꯣꯔꯦ ꯑꯩꯈꯣꯏ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯈꯔ ꯄꯥꯔꯞ ꯁꯔꯞ ꯑꯣꯏꯖꯕꯅꯤꯅ ꯃꯌꯥꯝ ꯑꯇꯩꯁꯨ ꯂꯣꯏꯔꯦ ꯑꯩꯈꯣꯏꯁꯦ ꯊꯔꯣ ꯑꯣꯜꯂꯦ ꯊꯦꯡꯒꯨ ꯑꯣꯟꯅꯁꯨ ꯀꯥꯟꯅꯗ꯭ꯔꯦ ꯍꯟꯗꯛꯇꯤ ꯍꯪꯉꯣꯏ ꯄꯣꯔꯥꯕꯤ ꯑꯣꯜꯂꯦ ꯍꯪꯉꯣꯏ ꯄꯣꯔꯥꯕꯤ ꯈꯅꯥꯎꯒꯁꯦ ꯂꯣꯏꯔꯦ ꯍꯨꯃꯥꯡ ꯂꯥꯏꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯉꯁꯥꯏꯗꯅꯤ ꯃꯃꯤꯠ ꯈꯠꯂꯤꯅ ꯂꯩꯔꯤꯁꯦ ꯁꯨꯡꯆꯨꯗꯤ ꯆꯨꯗꯦꯕ ꯁꯤ ꯈꯣꯏꯗꯧꯁꯦ ꯊꯥꯒꯠꯂꯦꯕ ꯏꯁꯦ ꯌꯥꯝ ꯀꯥꯈꯠꯂꯛꯑꯦꯕ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯅꯣꯡ ꯆꯨꯗꯣꯔꯦ ꯍꯔꯥꯎ ꯑꯃ ꯂꯩꯔꯤ ꯉꯁꯤꯗꯤ ꯋꯥꯈꯜꯒꯁꯦ ꯚꯥꯞ ꯑꯃꯗ ꯇꯌꯥꯔꯤꯗ ꯂꯩꯔꯤꯕ ꯅꯣꯡ ꯆꯨꯗꯣꯔꯦ ꯍꯥꯏꯅ ꯅꯨꯡꯁꯤꯠ ꯁꯤꯠꯂꯦꯕ ꯅꯨꯡꯁꯤꯠꯁꯤꯅꯗꯤ ꯈꯔ ꯏꯪꯊꯔꯦ ꯍꯛꯆꯥꯡꯁꯤꯕꯨꯗꯤ ꯅꯣꯡꯁꯤꯗꯤ ꯆꯨꯗꯦꯕ ꯁꯤ ꯇꯧꯔꯤꯁꯤ ꯄꯥꯞ ꯆꯦꯜꯂ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯁꯨꯝ ꯃꯥꯏꯀꯩꯁꯦ ꯌꯥꯝꯅ ꯅꯣꯡꯁꯦ ꯏꯟꯗ꯭ꯔ ꯗꯦꯕꯇꯥꯅ ꯁꯣꯔꯥꯔꯦꯟꯅ ꯑꯩꯈꯣꯏ ꯏꯊꯛꯇ ꯌꯥꯝꯅ ꯁꯥꯎꯔ ꯃꯥꯜꯂꯦ ꯁꯤꯠꯂꯦ ꯍꯥꯏꯕꯗꯨ ꯎꯅꯥꯁꯤ ꯎꯔꯕ ꯅꯨꯡꯁꯤꯠ ꯁꯨꯃꯥꯏꯅ ꯁꯤꯠꯂꯒꯕꯨ ꯀꯗꯥꯏ ꯅꯣꯡ ꯆꯨꯗꯣꯏꯅꯣ ꯅꯨꯡꯁꯤꯠꯁꯤꯅ ꯂꯣꯏꯅ ꯍꯨꯝꯗꯣꯛꯅ ꯄꯨꯈ꯭ꯔꯦ ꯍꯥꯏꯕ ꯅꯨꯡꯁꯤꯠꯇꯤꯁꯨ ꯁꯤꯠꯂꯤ ꯐꯖꯅ ꯑꯗꯨ ꯆꯨꯗꯣꯏꯕ ꯆꯨꯔꯣꯏꯗꯣꯏꯕ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯂꯣꯏ ꯀꯪꯅ ꯂꯣꯏꯔꯦ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯄꯥꯟꯅꯅꯅꯦ ꯏꯁꯤꯡ ꯍꯩꯔꯁꯨꯅꯦ ꯀꯪꯉꯦꯕ ꯎ ꯋꯥꯗꯤ ꯂꯥꯏꯔꯅ ꯑꯩꯈꯣꯏ ꯃꯤ ꯐꯥꯎ ꯀꯪꯗꯣꯔꯦ ꯁꯤꯁꯤ ꯇꯧ ꯂꯩꯁꯤ ꯌꯦꯡꯉꯨ ꯉꯁꯥꯏꯗꯩ ꯉꯔꯥꯡꯗꯩ ꯅꯣꯡ ꯆꯨꯗꯣꯔꯤ ꯍꯥꯏ ꯁꯣꯝꯗꯗꯤ ꯀꯩꯅꯣꯗꯗꯤ ꯋꯦꯗꯔ ꯔꯤꯄꯣꯔꯠꯇꯗꯤ ꯇꯥꯡ 1ꯗꯒꯤ ꯇꯥꯡ 3 ꯐꯥꯎ ꯑꯩꯈꯣꯏ ꯁꯤꯗ ꯅꯣꯡ ꯆꯨꯗꯣꯔꯤ ꯍꯥꯏ ꯀꯗꯥꯏꯅꯣ ꯉꯔꯥꯡ ꯇꯥꯡ 1 ꯆꯠꯈ꯭ꯔꯦ ꯉꯁꯤꯗ ꯇꯥꯡ 2 ꯆꯠꯇꯣꯔꯦ ꯅꯨꯡꯉꯥꯏꯕꯗ ꯁꯤꯔꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯅꯣꯡꯁꯦ ꯑꯃꯨꯛꯇꯪ ꯆꯨꯔꯗꯤ ꯋꯥꯍꯣꯡ ꯁꯥꯅ ꯑꯃꯨꯛꯇꯪ ꯖꯒꯣꯏ ꯁꯥꯒꯦ ꯇꯧꯕꯅꯤ ꯅꯣꯡꯂꯛꯇ ꯋꯥꯍꯣꯡ ꯁꯥꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯇꯥꯏꯜꯁ ꯃꯊꯛꯇ ꯍꯪꯉꯣꯏ ꯄꯣꯔꯥꯕꯤ ꯁꯥꯅ ꯂꯩꯔꯦ ꯅꯣꯡ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛꯇꯗꯤ ꯆꯨꯔꯣꯃꯤ ꯑꯃꯨꯛꯇ ꯏꯪꯊꯍꯜꯂꯣ ꯍꯥꯏꯕꯅꯦ ꯑꯩꯈꯣꯏꯁꯤꯕꯨ ꯃꯤ ꯃꯌꯥꯝꯒꯤ ꯚꯤꯗꯤꯑꯣꯗ ꯅꯣꯡ ꯆꯨꯔꯦ ꯌꯦꯡꯉꯨ ꯑꯁ ꯂꯦꯟ ꯇꯥꯔꯦ ꯅꯣꯡ ꯆꯨꯔꯦ ꯍꯥꯏꯔꯦ ꯑꯗꯨ ꯎꯕꯗ ꯑꯩꯈꯣꯏ ꯀꯜꯂꯛꯆꯕꯅ ꯂꯣꯏꯔꯦꯕ ꯂꯦꯟ ꯍꯥꯏꯌꯦ ꯑꯩꯈꯣꯏ ꯁꯤꯗ ꯅꯣꯡ ꯃꯔꯤꯛ ꯐꯥꯎ ꯇꯥꯗꯦ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ A few moments later. ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯅꯨꯡꯗꯥꯡꯒꯤ ꯄꯨꯡ 11 ꯇꯥꯔꯦꯕ ꯑꯩ ꯆꯥꯛ ꯆꯥꯔꯦ ꯆꯥꯛ ꯆꯥꯅ ꯇꯣꯛꯑꯦ ꯑꯗꯨ ꯃꯊꯛꯇꯅꯦ ꯑꯗꯨ ꯅꯣꯡꯁꯦ ꯉꯁꯥꯏ ꯃꯃꯤꯠ ꯈꯠꯄꯗꯣ ꯍꯧꯖꯤꯛꯁꯨ ꯈꯠꯂꯤ ꯃꯥꯏ ꯃꯃꯤꯠꯁꯦ ꯀꯌꯥꯝ ꯈꯠꯀꯦ ꯍꯥꯏꯅꯣ ꯈꯪꯗꯦ ꯌꯦꯡꯉꯨ ꯅꯣꯡꯁꯦ ꯐꯨꯠꯇꯥ ꯑꯃꯅꯤꯕꯨꯗꯤ ꯇꯥꯔꯦ ꯈꯪꯗꯦ ꯐꯨꯠꯇꯥ ꯑꯃꯅꯤ ꯇꯥꯔꯒ ꯁꯨꯝ ꯂꯣꯏꯁꯟꯅ ꯆꯠꯇꯣꯏꯔꯥ ꯈꯪꯗꯦ ꯃꯤ ꯇꯨꯝꯅꯔꯦꯕ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯂꯩꯕ ꯀꯥꯡꯕꯨꯁꯦ ꯂꯥꯏꯠꯀ ꯑꯣꯐ ꯇꯨꯝꯅꯈ꯭ꯔꯦ ꯑꯩꯅ ꯁꯤꯗ ꯅꯣꯡꯒꯧꯕꯤꯅ ꯅꯣꯡ ꯉꯥꯏꯕ ꯇꯧꯅ ꯅꯣꯡ ꯆꯨꯔꯛꯇꯣꯔꯦ ꯍꯥꯏꯅ ꯉꯥꯏꯔꯤ ꯐꯝꯃꯤ ꯅꯣꯡ ꯐꯨꯠꯇꯥ ꯑꯃꯅꯤ ꯇꯥꯔꯛꯄꯁꯦ ꯎꯕꯗ ꯆꯨꯗꯣꯔꯤ ꯃꯥꯜꯂꯦ ꯍꯥꯏꯅ ꯑꯁꯥꯗ ꯐꯝꯃꯤꯃꯤ ꯃꯤ ꯂꯣꯏ ꯇꯨꯝꯅ ꯍꯤꯞꯅꯔꯦꯕ ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯈꯔ ꯊꯦꯡꯕꯅꯤꯅ ꯆꯥꯛ ꯇꯣꯛꯄꯇ ꯉꯥꯏꯔꯤ ꯏꯆꯥꯅꯨꯄꯤ ꯂꯥꯏꯔꯤꯛ ꯇꯧꯍꯧꯔꯤ ꯕꯕꯥ ꯍꯣꯏ ꯀꯩ ꯍꯣꯏꯗꯤ ꯐꯃꯨꯡ ꯀꯥꯍꯧꯔꯦ ꯃꯌꯥꯝꯁꯤꯅꯤ ꯅꯣꯡꯁꯨ ꯈꯣꯡꯗꯤ ꯈꯣꯡꯉꯤ ꯅꯣꯡꯁꯨ ꯆꯨꯒꯗꯕꯗꯤ ꯈꯔꯗꯤ ꯃꯥꯜꯂꯤ ꯃꯇꯧꯁꯦ ꯈꯪꯗꯦ ꯃꯁꯛ ꯎꯠꯂꯒ ꯆꯠꯈꯤꯗꯣꯏꯕ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯐꯨꯠꯇꯥ ꯑꯃꯅꯤꯗꯤ ꯇꯥꯔꯤ ꯐꯨꯠꯇꯥ ꯑꯃꯅꯤꯁꯦ ꯇꯥꯔ ꯁꯨꯝ ꯆꯠꯈꯤꯗꯣꯏꯔꯥ ꯈꯪꯗꯦ ꯃꯌꯥꯝ ꯍꯣꯔꯦꯟ ꯅꯣꯡꯃꯨꯛ ꯖꯝꯒ ꯇꯥꯔꯗꯤ ꯑꯗꯨꯒ ꯑꯃꯨꯛ ꯎꯅꯔꯁꯤ ꯈꯪꯗ꯭ꯔꯦ ꯅꯣꯡ ꯉꯥꯏꯕꯗ ꯋꯥꯔꯦ ꯅꯣꯡ ꯇꯥꯕ ꯎꯕꯗ ꯐꯨꯠꯇꯥ ꯑꯃꯅꯤ ꯇꯥꯔꯛꯄ ꯎꯕꯗ ꯍꯔꯥꯎ ꯑꯃ ꯀꯥꯈꯠꯂꯛꯏꯅꯤ ꯃꯤ ꯂꯣꯏ ꯇꯨꯝꯅ ꯍꯤꯞꯅꯔꯦ ꯑꯗꯨꯝ ꯇꯨꯝꯅꯕꯨꯗꯤ ꯇꯨꯝꯅꯗ꯭ꯔꯤ ꯆꯥꯛ ꯆꯥꯅꯔꯝꯈꯤꯔꯣꯏ ꯑꯗꯨꯒ ꯃꯄꯥꯟꯒꯤ ꯂꯥꯏꯠꯀꯗꯤ ꯂꯣꯏꯅ ꯃꯨꯠꯊꯠꯅꯔꯦꯕ ꯒꯦꯠꯀ ꯂꯣꯏꯅ ꯂꯣꯟꯁꯤꯟꯅꯔꯦ ꯑꯩꯈꯣꯏ ꯅꯥꯀꯤ ꯌꯨꯝꯁꯤꯁꯨ ꯂꯣꯏꯅ ꯂꯥꯏꯠꯀ ꯃꯨꯠꯊꯠꯈ꯭ꯔꯦ ꯃꯃꯤꯠꯁꯦ ꯈꯠꯂꯤꯁꯤ ꯌꯦꯡꯉꯨ मम्मी से खली जाऊँगा
दो खलो खलो क्या खत्ते खलो चूदे खोंगी तारबा खोंगी ताबद हरावना सिरे मैम हुजिकसे पुंग 11 मखाई तारे इसे फमुंग कारगे तौरी सिजों फिसु माई को खटफे लोदि नोंने तौजों तामनी खक्तु तामनी के तारगा दु सुमांग तौजों तामनी के तारा सुम तोखरेबा सिबो खैदौसे सागतिबायबा जुरोइदा माने तौरिसे ममिसिदि खटपा लोइदे क्या खटके हाइनो खंदे वाद्रिबा खंदे येंग माइदने नोंथांग तारकपा हाइनो मैम इसिदगी नोंगी वीडियो ओइन तौदोरि नोंग गाइबगी वीडियो ओइन मैम नेक्स्ट मॉर्निंग की व्यू निसे नोंग सुम तादना सुम लोइसनग्रे मैम ताद्रे